positive oiba yaurabasu karimata yengsinbidrei tentagi miyamna lengaki thawongbu penadrei Thobal District Hospital gi positive oiriba doctor na layengluba tenthadagi patient ahum positive oiraklibasi lengakna asida tenthada karimata yengsinbidrei haina tentha youth committee TYC na phongdoragli ngasi tentha youth committee na sinduna masigi akoibada sodium hydrochloride kapthokpaga loinena TYC gi secretary Naurem Manisauna makhatana haikibada positive oiraklaba doctor na layenglubatagi positive oiraklaba makhoi ahumna district hospital thangna ahumlak chattuna test tawbinaba hotnabada tawbikhide adubu tungda test tawbada positive oiramadagi hauji district hospital gi covid care center layenglibani haidi ngasi numit mari ni suraba phawba imung manung amadi laikai gi yumthangnaba ama phawba laingang asina test tawbitre amadi tentha gi miyambu thoksabitre hainasu pawsina makhatana phongdorakli aduga mem paage blan ki so ki bersinga pigani. Thank you.